Cultural Research and Training Institute CRTI Thobal Branch na Ministry of Culture gi makhada Sangit Natak Academy New Delhi na sponsor tawduna importance of Chinkairol exercise haina hiram asida sinbat numit kunni gi Chatharakhiba workshop kan production ngarang Loishinkhre Thobal wang mataba sorok mathak college road ta leiba CRTI gi sanglen da pangthokkiba thoram aduda Huel Lalong Manipur Thangta Cultural Association Ilbungi Director Padma Shri K. Sanatoiba Sarmana Atoiba Mitung Saite Academy Awardees and Sunitana Thoram Mapu Amadi Thawal Wang Wataba Ward number 2 gi member L. Bizena Academy Mitung Len Oina Sarvyaki Thoram Adugi Sharukama Oina workshop Adugi production sing Kairol exercise Maibi Zagoi Thang Laiteng Apun Bahaiba Thangbi Yanaba Sori Tinaba Thang Sungoi Yanaba Ta Kausaba Amadi Thang ahum yanaba na chingba kaya miyam da utki. Thorom aduga mari lainana K. Sanatoiba Sarmana hai thang ta haibasi lamdam asigi amasung kunai asigi yanglen saruni thang ta natuna iramdam asigi oijaba khusu khulai leiramde thang ta na iramdam asi kalakpani masi aikoi gi kunai da arts and culture gi lamda adumak sagun aduna laklaba art form amani Masigi sumathakta thangta haibasi aikoi mioibagi haksangda yauzaduna laklaba nat keba machak ama oiri amadi mioibana pokpadagi siba fawbuda lighting gi oiba thabak thauda kayada thang haibasi adumak yauduba yadraba ama oiri thangta sanabana mioibagi haksang fana thambata natana hojikti university gi thak yauna mahai masing oina tambadu yare haiki